Mi khara na ingon dai se ibungo nang nupi ka amta phangoi maramdi yu thakpai matang sida dum hairaga lei yu thakpase fatte liver soi adu aina dum tawlei hojiki matamda khajiktang modern oiba nupi ama haitaragadi lailaisu khara haiba adagi miramda chatpa mapalamda chatpa adu ada mayamse si asu yamba leirise sigi manung sida 90% muk henna haitare nupi ko moi mayam du loina dum drinks no kasi thakpa adagi at least beer natraga wine thobadi thakpa adu ngakta loi oibanina nangna haibadu kaisu yaningoi haibadi yu thakpa fatte adu tawado madu ta nangna haibadu kaisu taningoi adu nangonda kanamta nang phangadaba leite sinebako ada aina haibana madu kaisu darkar oide ai 90% nupi 90% kaisu darkar oide ai darkar oide 1% fo phade ba haibadi ama khatang darkar oiduni dina igide adudi percentage ta hai taragadi 1% fo phaba nate ba ko 0.00001% adama mi ama khatang ne ba hairi bo wasi kari no gyan ta ba ko adagi yu thakpa si phate si mayam su khangnaraga leiba potse masigi haiba kan si deita yaningdraba nupi do adugum nupi du singduna yaraknaba gidamakta natraga makhoi singduna su yaraknaba haibadi relation gi natabada ko chumna accept moi singduna accept tawna gidamakta phatre khangaga leiraba poto aina kedobagi madu promote tawduino sini da ko daga leite ba ko I just need only one person who understands the value of life ko ado life ki value haibadi yu khara tha panga ngawraga khalega cirrhosis nari ne mu lakani aina di mayam am uri ne ba ko treatment to basidu sel mayam sangi ithanta hingjaba adagi sai ithanta gi hotnaba sidabo karino kadaino hiring sida adi admaina yu nong thapa ma famang khangda gyan minta pangaw ngawning ba mi adugum badu oina leire e khalo ne la e khalo ba adi cirrhosis kai du nara kanda layeng badaga changi si kyam kyam no ina khangi ba sel gi plus sel khatang gi wana tana ngasai gi mental trauma adagi leiriba unrest mayam adagi gyan minta drabni adum mayam do si hairo kanda limit thakpa sing di adu kain hairakani ko limit thakpa thakta ba haiba ma leite si deida ko kogi ngasai gi aina hairi wa sing do aigi mindset wa khalon do haidi yamna primitive o yamna kogi ka haitare backward oi up to date oijade yamna modern oijade matam gi chatnariba mayam si khangde kaina khanba ju yai ba but it does not matter ko aina dakar oidi haidi enjoy to ba yu yaudra su ko adamaina khanba mi haibadi sel leiragadi tongan tonba mafam singsida koiba chatpi yai ahau ahau ba chaba yai afa ba anan ba restaurant mayam da atang ba mayam da ahau ahau ba lunch dinner to ba yai char ba yai thau ba yai ko thau ba yai haibas yu yaude ko ahau ba drinks mayam lady juice mayam lady tongan ton ba mayam leikre ba yu natraga su ko adamaina to ba yai na khanba gyan ta ba do ado 1% fo phadaba 0.001% khatang oitaraga su oitaraga dum yare dana ko 90% henba khoigi mayam se ayambana thaknarabnina kano tawrabnina moi singduna di nang na haibadu kaisu taning ba support tawning ba oiroduna nang nupi ga amta phangoi gaina hai phangdraju kaidre adugumba singdu di phangjararoi gi laptak dum leibiro video singdo dum yengaga ne sauraga oigera saudana oigera noi dum laptak na dum yengoba yagere yaroi kem khande ko